ngasi phongkhiba tungan Manipuri siphongsingdigi maruoibi ipausing miyamna thamjigi ahanbada December 5 dagi petrol diesel gi mamal lupa 5 hanthagaduri petrol amasum diesel gi mamal haukiba thakra sida ahongba amata leitana lakraba matung malem gi oina sungdoktriba thawgi mamal hantharakpaga loinana December 5 dagi petrol amasum diesel gi mamal lupa 5 hanthagaduri haukiba thakra sida sungdoktriba thaw barrel amagi mamal dollar Maudrar lengdna leirakraba matungna November thagi thayai salakpadagi sada tareki sang mamal hantakrabani IIFL India Infolins Finance Limited IIFL Security gi director amasum market expert Sanjib Basina phongdokibada petrol amasum diesel gi mamal ningthokaba numitagi di soidana hantaraklaba yahidi tuan ba business expert sing soidana petrol amasum diesel gi mamal hantaragani hari Malem gi kaitil songdoktriba thawgi mamal hantharakpa sina petrol amasum diesel gi mamal hantharakpa gi wafam lakhibani adumainama haujik sayol khragi mamangdagi songdoktriba thawgi barrel amagi mamal dollar maudra gi mathakta hantharakkrabasu India da ngasi phawa petrol amasum diesel gi mamal ahongba amatta lakudri Salib say sigi me thada langana petrol amasum diesel lawba excise duty mathangsina lupa nipan amasum lupa taru hanthakibadagi petrol gi mamal khra hanthana lakhibani India da seasonary ba thawgi pothok singasi atopa laibak singdagi pusilakpa thawgi makapuna lerakhi Manipur haujik petrol amasum diesel gi mamal mathangsina lupa samaga amaga paisa taraga mathoi amasum lupa marfu tareka paisa tare oiri Pibamasi haukipa thakya gi mamangdagi ahongbo leraktribani Malem gi oina honglakliba pibamasi yenglaga thawgi mamal hantharaklabadi Manipur petrol amasum diesel gi mamal mathangsina lupa maudra ka taruka paisa taraga mathoi amasum lupa marfu ga mathoi ga paisa taret oiragani New Delhi da haujik petrol gi mamal liter da lupa maudra ka taruka paisa khumdra ka ni thoi aduga diesel gi mamal na marfu ga mapan ga paisa khumfu ga taret oiri aduga Mumbai dana petrol amasum diesel gi mamal mathangsina lupa samaga taruka paisa kuntraga mathoi amasum maudra mariga paisa kunga tere oiri India gi tungan ba city singda transportation amasum value added tax lobgi sang manadabana maram oiraga petrol amasum diesel gi mamal khetna lairibani haidenisu pausna makhatana phongdorakli atopa pawamana Malem gi khwaidagi sahi yamlaba thingu Jonathan gi sahi samaga maudra suba mapokumon thoram pangtokre Sai samga maudra suraba thingu Jonathan Napoleon na hek sikraba matung ikuidana pokhibani ma haujik pithribida lairiba ahingba land animals singi manungda khwaidagi sahi yamba sawari Cecilis Zens tortoise Jonathan gi sahi samga maudra subagi mapokumon thoram South Antarctic Lapna leiba mapam Saint Helena da pangthokre mapam asima French Empire na kumsing English singa sanipan kunga mathoi da loi tharakhiba mapam aduni Jonathan Thengu Osima ki cell measurement tawraba matungda kumsing English singa sanipan ga kuntraga ni thoida marum dagi masa olakhibani haiba khangmangamle mapam adurigi mag UK da masai se yankai surba matamna purakhibani ma haujik su Saint Helena gi governor gi official residence da plantation house manungda yamna nungaina leiri maki mapokumon thoramasigi iroidana leba sita sayola masubna harau nungaibagi thorong pangthopaga loidana maki special stamp ma puthokre swari haukiba numaichu numita Jonathan gi khwaidagi pamjaba sinjak na semba birthday cake aba kaktuna maki mapokumon gi thoram sauna pangthokre maki sai yamsilakpaga iroidana sai yangai surabi female tortoise ima kaubi amaga laiminanki Saint Helena gi governor Misa Philip Nahai makoyani haujik yamna nungaina laiminari matam pumda lisana thingu ani sibu kupna yengsenduna leiri mana governor oirakhiba matamdagi makoyani bu senaduna lakhiben hairi kumsing English ngani ga kungini thoi he khorakpada Jonathan da malem gi oina khwaidagi matam sangna punsinba sha ama oibigi Guinness World Record title pikre aduga thasi dana malem gi khwaidagi ahal oiraba thingu ni haina mingthon pikre hari governor na makata na phongdo khibada Jonathan na English ngamaga sanipan kuntra gani thoida polokhiba matungdagi hauju phawdu honglakliba kya si ma ki matamna oikhiba ngaktani hainasu angakpasu phongdo khenasu pausna makata rakli atopa pawmana Nagaland da PR thamjinana ba RPP na PM na taksingkre
Nagaland based of Rising People's Party RPP na state asida president rule thambiro haina Prime Minister Narendra Modi gi mafam na taksingkhre. Nagaland political party ama oiriba mamang sei English singa kunga mathoi semkiba RPP na phungdokhiba matungina tungan tungan parameter singda semba sagatpagi amadi sakot khongthang gi thabuk sing pangthok pangamdana laidi haina maralski Prime Minister ikiba sirol amada RPP President Zoel Naga amasung party sigi Vice President Witho Zaun hai state is the president rule thambiyu haibigi matang na sathakiba signature campaign tungan tungan mafam kya marum degi miyoi lising ahumga samriga nifuga tarukna masa masa gi khuyak pirakre mathang manaw naine satharakpa corruption sel thumla na sisinaba aranwa mongna sasan salaiba sakot khongthang maning hantharakpa amasum miyam gi phansing la na sisinaba gi thawong sing miyam na paksan uba phangli haina su moral sikhari Makasa tarak po na to papamra Ukraine gi infrastructure sing strike sa tabay si tawdaba yadaba suway na tawdaba tabang ni Putin sayola sige angan basarok ta US ki President Joe Biden Russia ga lan lushna na bagi wari sanaba thamlakhiba amadi Russia gi thabak thoram singna section wa phungto khiba dubu Kremlin akan mamong da reject tokhiba loinana hawkibirai numita Russia gi President Vladimir Putin na hawjuk Ukraine gi infrastructure singi matakta strike leptana sataba haibisi Russia gi soidana tawgudaba tokpa yararoidaba khongthang amani haina phungdorkre Russia Ukraine ani ki marakta sathariba lan asina maram moiduna thengnariba mishimina amadi awaba saitheng kya si malem gi ani suba lanjaw gi matungna thokpa awaba thawdo amoiri thawdo asigi manungsana Russia na sai sigi October thada gi hauna Ukraine gi energy infrastructure singi matakta target tawduna satharakpa attack maram moiduna Ukraine pumba amamaleba wahelakri German gi chancellors Olaf Scholars ahan boina September gi mayai salakpa matamda Putin gi wari sanaba mada Putin da hai Europe ki nungsup leibak singna paikhalagriba policy si Ukraine da hena mangta kanabi gi tharang oire kipta gi Russia da attack tarakpa sigi pakumoina Russia na Ukraine gi mathak sauna amanga ta onana bagi maram amani hakip Putin na olap ta phungdokhibada Moscow na matam kya gi mamang gi makhoi gi tangla misal kya Ukraine gi territory singda leiba infrastructure kya da target tawduna amang ata manganabi gi thabak sing satharakli wapam asima Kremlin nasu phone gi kuthang Europe ki leba kya ra khan ki lekra banai ki hawju makhata na kipna Russia gi civilian infrastructure kya da itek satharakpa sigi sap saw pakhumoina Russia na akan makhongtang lakhutuna aribi shakti sijina duna kip ki mathak attack sathabai bisi tawda biya ta thaba ama oire hansu Putin haki German lusingba wangang loi Stephens na phungdokpagi amada Putin amadi Scholars anina telefoni kuthangna pungamarom subna sakhiba wari dura scholars na Russia gi president da athuba matamda diplomatic web warriors na purana bigidam Russia gi lanmising Ukraine gi lautnaba wapam sing taksin ki hari Kremlin na makata na phungdorakpada Russia gi president Putin su Berlin da amuhana hauju oiriba lalong asigi matang na amuhana khanthana ba wapam sing taksin bagaloina Ukraine na thokliba thawdok sing asigi matang na khanana basu hai ki hari Putin na makatana West country singbu moral siratuna hai makoina Ukraine policy kya tawduna Ukraine muak takna na basinna leire makoina Ukraine rajniti ma disel thungi web tengbang kya pishin basina kif na matam pumra lan lushna na bagi wari digi thaidok tuna leire bin haiba wapam tham khyari hausguna di myam paw sisu matang sa sinjarage masu myam puna no bab diet ngai minasi